ꯆꯤꯡꯅꯕ ꯃꯍꯩꯔꯣꯏ ꯀꯌꯥ अहानबदा मरुओइबा पाउ लिंथोय ngambia amasung hemanjin hatpada chenabani haiba minor ani gyawna kuki taruk enayena hanglep ac dagi faraga guwahati da pukhre haina chief minister n birina lauthokre ahal oiraba singi numit social welfare department sinduna pangthokre relief camp sing amadi all as home sing da leiba ahal singda kudol piduna ikai khumnaba utkre Lai hektuna laida amukhana katlaroi haina kuki terrorist singna mihathina hatpikraba hizam linthoi ngambi luang bi chanugi apokpa hizam kulejina haikre amasung mahairoi ani hatkibagi mayokta paksana wakat mifam famkre kholau kaya laukre Kurumjari notice window na sandok jaba numidangi manipuri pau meeting tabi riba singbu surbala maidembam na taramna okjari amadi hauzik miyam da pau macha khaina pizari mahairoi ani hatpada chenaba miyoi mariga loinana jahi sudriba ani puna miyoi taruk ngasi hanglep ac dagi national investigation agency NIA gi team amana fare hairi farba miyoi sing adudi pauminlum haukip at malswan haukip laining chong baiti amadi tening khol bomolni jahi sudriba miyoi ani adugi mamingdi logi oiba madam leibana report asida panjatre Makoi terug special flight amada makha taba wahang pahongi dama Guwahati da ngasi numidang wadam pukre haina Manipur gi chief minister n birena paumi singda fongdokre ngasi numidang CM secretary da pangthokiba paugi mifam amada wafam asi fongdokladuna chief minister n birena hai central amadi state lengakna kanna honaduna limit kharani asida purakliba development gi matangda media gi khuthangda miyamda khanghanbani Manipur da haukiba me ahum dagi thokliba lan asi national ki platform singda maru oina UN European Union da Kanglup ani gi marakta tholakpa lan ama oina uhaliba amadi majority oiriba furup amana minority oiriba furup amabu tuhatpi bagum miyam mangda uhanduna chamam naba kaya pokhaliba adu ngasi miyam na mayek sengna khangle Maduri thokliba lan asi Kanglup ki irang natte state ki law and order gi fibam phattabana thokhanba natte masidi Myanmar amadi Bangladesh da leiba khulai paiba lup singna Manipur da leiduna India gi mathakta lan hawbani masinga mari leinana NIA na senmin lun gangte koba miyoi amasu ngarang phakhrabani nakal marom da mahairoi ani tamthina ot naidaba matung da hatkibegi photo internet hangbagi nongan bada policy ama sinaduna thadorakpa manba thawong aduna Manipur da irang thokhanbani mihat aduga mari leinana CBI gi director yauna team mama lakuna tizin bada jahi nawriba miyoi ani yauna puna miyoi taruk fabani haiki ngasi Manipur tholibi issue si anagumba kharana horokpadagi horaga ethnic classes dona community ani gi marakta khanaba dona sandoamba adagi even international gi platform da European Union United Nations aduga te forum kaya da religious ki crisis ne na sandoamba adagi platform khara amada koi majority na minority singbu tahat pani na sandoamba so many things mayam mama aduna Manipur ki praja si aduga Bharat ki praja si kangau na raga karino Manipur da thui sibo aina khangdaduna leiramba mayam do ai Manipur ki praja punamak ai kalik punamak aduga agency punamak ai center gi amadi state ki agency punamak aduga Manipur ki praja punamak manung amane panda lebiri state da leba aduga outside da leba sing ai appreciate tawi ai khoi mayam gi apunba voice na ngasidi Bharat sarkar na huji Manipur da thui ba lan si thongnari ba wathok si ethnic nate aduga state manungi oiba law and order khaki port nate si purely waging war against the Indian Union by the Myanmaris and the Bangladeshi based Kuki militant with collaboration in some militant in operating in Manipur. Yeah, clear oiba sidagi na clear warning ai later the National Investigation Agency NIA on Sunday arrested Simon Lun Gangte in a case related to a transnational conspiracy by Myanmar and a Bangladesh-based leadership of terror outfits to wage war against the government of India by exploiting the current ethnic unrest in the state of Manipur. Sigi poch
सिगी पोसी आई मणिपुर की मियाम द खंगनिंग है मणिपुर की मियाम द ngasai nahang gi lerme ba unrest samund ba mayam do kopiro kopiraga ngasi di हाईरी बंगसी थेंगनरी बा मरी थेंगनगदर मखा ताबा पुनम से भारत सरकार मणिपुर सरकार अदुगा ngसागी आउटसाइडर बेस भारत पुथुगाइगे न लान तौरिबा भारत लान तौरिबा कांगबु दुगा थेंगनरगनी हाइबगी याम क्लियर ओइबा अदुगी पोटुनी अदुना अखोइना कना करी तौरिगे कना तुमिल लेबर लेतबरा अदु तौबरा दा तौबरा न सोशल मीडिया दा कइदा तौबगी पोसे कोइ तो काना हुजिति भारत ना भारत यूनियन गवर्नमेंट सिना भारत सरकार सिना हाइबे इशू सि तेगबर तौरे हाइबदु सिगी पोस्टने हम क्लियर कना मालेम की मफम कयादा पांगथोकपगम ngasi Manipur lenga ki Social Welfare Department asinduna ahal oidaba singi numit fulfilling the promises of the Universal Declaration of Human Rights for Older Person haiba thimda iboyama sumangela sanglen da pangthokre thoramadu da DC Imphal West TS Kiran Kumar DC Imphal East Kumanthim Daina amadi Social Welfare Department gi Director ngangong utamna atoiba mithung oina saruk yaki Manipur da May ahum dage haudana thokliba irang asina awaba nanglaba miyoi singna changdapam laudana leidiba relief camp singda leidiba ahal oiraba miyoi singda angamba khudol piba amadi Manipur gi mafam kaya da hangliba all age home singda ahal oiraba oiribi singda su khudol pot pidana ikai komnaba utki thoramadu ka mari leinana social welfare gi director ngangong utamna hai Mama mapa oiba singna macha masu singda nungsi haiduna lampiba matamda agreement kari iri haiba khangdana sign tokthokpa si yariba makai tawroidabani isa isuda lampiba matamda hayeng ahal oiraba matamda yokpi thakpi bagal loinana naraklaba matamda layeng bigadabani haiba wafam yauhangadabani haiki ahal oiraba singna masagi phangpham thokpa hak khangdaba amadi khanglabasu khangna macha singda tanba ngamdana khangjinduna lei Maintenance and Welfare of Parents and Senior Citizen Act asigi makhada masa masuna ahal oiraba singbu yokpi thakpi ba yade ngakpi gani yokpi thakpi daba yade karigumba yokning daba tarabadi act asigi matung ina maintenance allowance tha gi oina lupa listing tara pihan ba yai haina su utamna fongdoki right khangaga su macha sing masu sing nusirunina masa masu dagi right se tan daba malai maduna right tan dagi mahuta oina awaba khangjalaga leiba ngogi alwera ko matam si ngaibam khangdana lenba masi tawdana ba khoina right si ahal jing su khangba angang jing su khangba ma mathau tai hauji akhoi maintenance and welfare of parents and senior citizens act haina india gi act ma laire act sigi makha da macha na masuna ahal ji yopi thakpi da basunya yati mana kai gumba yoning da ba thaning da ba taraga di act sigi matungina mamonda maintenance allowance tha gi hin bayai masi maximum je lising tara ba ba hin bayai masi gi complaint to bam jina SDO da complaint to da bani SDO na district social welfare officer tanaraga magi tigala matunda ni income thanggo ba matunda rupa su pi bayai haino da ta ga da International Day for Older Person ga mari leinana Kongba Nongthongbam Lekai de leiba Senior Citizen Home da Share and Care SAC na ningtham thagi phirol amasung hidak langthak sing khudol tamkhre thoramadu da SAC gi President Dr. Bijanbala BK Center in Charge Fazaton DDK Imphal gi Assistant Director A Ibomsa SAC gi Vice President Dwinjendra SAC gi Founder Dr. R.K. Lenin Senior Citizen Home gi Secretary Dr. C.S. Joina thorammapu oiki Thoramadu Share and Care gi Founder Dr. R.K. Lenin hai aikoi bu pokpi diba aikoi bu khut paiduna chatpa chaba chenba chongba afafata pumba kaya takpirakliba ima ipa singbu miraiba fatte kaufade adubu marak ta kaubagum tauri aduga ayamba matamdadi magi thabak sing pangthoknaba hotnabada ima ipa singmu he kaubagum tauri ima ipa singna aikoi bu karida soikidage karida chatkidage haina kupna sena duna laklibani ima ipa singbu ahal oraklaba matamda macha oidiba aikoina luna chana topifam thoi haiki Matam chupada lay hektuna lay katlaroi lay heklaga laida katlaba matung lay adu kari oiki haina lay kidraba hizam linthoinga bige apokpa hizam kulajitna thamoi sokna fongdokre ngasi Northeast Window News ga hizam kulajit ka akhanana unaba amada wafam ase fongdokhibani kulajitna hai icha linthoina lay kidraba su mahakna pamjarama kayabu mapa ama oina achoba thodang lauduna inkhalakliba mahiroi singda asigumba thodok asi amuk hana thoktanaba mahiroi singa punduna hotna kigani Angang anibu kuki singna tamthina otpi khiba
अदुदा पेंददुना महिरोय क्याना पीस रैली चटपा मतमदा सिक्योरिटी फोर्स इन का हेन थबक तौरिबा असि यामना नुंगाइते मतुंगदा अमु खना असिगुंबा का हेन थबक तौबिगनो हाइना सीएम अमदी मणिपुर लेजिस्लेटिव असेंबली की स्पीकर न चिंगबा कयादा हाइजखिबा अदुदा मतुंग मनाव तौहलरोय हाइना थाजबा पिरखि हाइरि तसेना सुगुंबा सुक्तौ तो होइरोइदबा थबकसे अमोना सुक्तौ तौबिगनो करी मरिमगी दमकता मखोइदा तौबिगदोइनो हाइबसी अखोइना इंखलेइबा आंगांसिंगसिदा मतिंग मथौना कयाम यावबगे सिदि अखोइदि कसु नते अखोइदि खंग्रबनी ऑनरेबल प्राइम मिनिस्टर दा नंगजु परीक्षा थादोइने जु परीक्षा थादोइने ना हाइबा वाहिगे हाइरकपा गाइजे महाकि तसेंबा सही दुगा मसागी पर्सनल एज गा लॉजिक एज दुगा यंगनाबदको प्राइम मिनिस्टर याम इकाइनिंगाइनी अदुगुंबगी थाकता लेरबा मतमदुदगी लेरकअबा प्राइम मिनिस्टर नंगा सिजु नेग्लेक्टेड ओइना तंबिरबा अखोइजे अखोइगी वाकतसे ngasiबुक्ता पुरा हेल्पलेस पीपल ओइना लाबा अखोइजे अखोइ हाबसे मणिपुर कम्युनिटी जे स्पेशली मैतै कम्युनिटी दा नेग्लेक्टेड तौबदगी हंदकना असुगाना साना सात्रगी संसांग कम्युनिटी सिंगी मरुक्ता मैतै कम्युनिटी दा स्पेशली ओइना सुमाइना तरुपजे मसिदे थमय सोना नुगाइते सिक तसेना कम्युनिटी की वाफम जे लामदबनी अदुबु ओइरिबा फिबम जिंगसिदा खुसु खुलाय अमत्ता यावदबा सात्र जिंगसिदा नोंबैना लाइव बुलेट काप्सनना तौरिबा खोलिबा पुनमक सिंगजे यंगा कांददि अखोगी कम्युनिटी सिंगसिदा तुंगी मोयल मुक्ता पुनिंग लोक्सिंग थौना यावदनबा तरुपजे मसिमदि पुरा तोपियो अदुगी मदकता मखोइदा करंबा इदन एजेंडा लेरिगे जे खंबिनबा मखोइदा टैलेंट लेबा मोइगी नॉलेज अकाउंटेबिलिटी लेननबा मोइगी कंप्लेंट जे लोइना लौरम याबा ngaतनी मखोइ अदु तौबिबे याय जुलाई 3 की थीबा खंगदना लेखिबा महिरोय अनि लिंथोइंगाबी अमदि हेमजितपु चिन कुकी जो टेररिस्ट सिंगना तामथिना ओत नैरबा मतुंग मिहाथिना हातकिबा थोंग असिबो यानिंगदबा फोंगदोगदना ngasi हाइरांगुइ थोंग माइबम लेकाय कैबुंग ओइनाम लेकाय कैबुंग माइबम लेकाय नावरेम लेकाय मंत्रिखोंग मयाय लेकाय मंत्रिखोंग मखा लेकाय लांगथबाल चिंगथक लांगथबाल खुंजा अवांग लेकाय लांगथबाल मैतै लमखाय लांगथबाल कुंजा मयाय लेकाय लांगथबाल खंपुंग कबुइ खुन लिलोंग चाजिंग लिलो चाजिंग कराम हौरैबी कांगजैबुंग मपान नारान कुंजिन कक्वा मफम सिंगदा वकत मिफम फमख्रे लांगथबाल खबुंग कबुई खुंदा फमकिबा वकत मिफम अदुदा सरुक याखिबी कबुई वुमेन सोसाइटी के मेंबर कमई चांदनी हाई मणिपुर थोकलिबा इरांग असिगे वरोइ सिनेमा पुरकनबा होनबदा इंडिया की प्राइम मिनिस्टर होम मिनिस्टर अमदि मणिपुर की चीफ मिनिस्टर ना अचौबा थौदांग लौरकनी हाइबगी थाजबा मणिपुर मियाम थाजबा थमली हाइरि महिरोय अनि की मिहाता चेनबा मियोइ सिंग असि फावबा सेंट्रल अमदि मणिपुर लेंगाकना पुथोकपा ngamdaba असिमक यामना इकाइनिंगाइनि फुरुंग खुदिंगमक्ता खेनबा मिदेंग येंगलब्रा चिंगनदबा ngamde हाइखि मणिपुरदा खुंदामिनरिबा कांगलु खुदिंगमकी मरक्ता खेनबा थमदना पुन्ना नुंगसी सानना लेमिननबा लेंगाकनसु सिनबियु नुंगसिनबा लेत्रबदि मणिपुरदा नोंमदि मसक थिबा लमदम अमा सोयदना ओइरकनि हाइनसु चांदनीना फोंदोखि अमिसा अदगी मणिपुरदा सेमबिरे मखोइना मरुओइना अफबा वातेम बिरकनी हाइबसे अखोइगी आसाजिसु काइद्रि थमली अदुगु ngasi फावबा मखोइना हाइमता फोंदोरक्तबा इसे मसा अनीदा मियेंगसे मानदबा मानबा ओइना उइ अदुगु पुनमकी फननबा अदुना लैमिनरिबा जाति खुदिमकना नुसिनना हिमिनबा यानबा थौरांग लांबियु हाइबसे हाइजनिंगी अदुगा अखोइ मणिपुर सिटी जाति यामबनिना अवेयरनेस कुंबा खरसु यामना तौहन्निंगी नुसिनबसे यावदनादि अखोइ मणिपुरगी मसा याम थिरकपा हाइबतु ओइरकनी नाकलमरोमदा लांगथबाल केंद्र मैरा पाइबी कोऑर्डिनेटिंग कमिटी सिंदुना लिलोंग चाजिंग लेहाउ खोंगदा पांगथोखिबा वकत मिफम अदुगा मरी लेनना कमिटी असिगे सेक्रेटरी ना मैराकपम ओमिताना फोंगदोरकपदा इंडिया की प्राइम मिनिस्टर नरेंद्र मोदी ना बेटी बचाओ बेटी पढ़ाओ हाइदुना लाउरिबा खोलाव असि मणिपुर की कुकी नुपी खक्तगिरा मैतै नुपी सिंगिदि याउदब्रा हाइना हंकी कुकी नुपी अनि माफी थोंगदना मिया मांगदा पुकी हाइबगिदमक्तदि निमिनिनि की मनुंगदा फागदबनि हाइदुना फादुना थमकी चही नौरिबा मैतै माहिरोय अनि की मिहाता चेनबा मियोय सिंगदि करिगे हौजिक फावबा फाबा ngamdribano मिहात असिगी मतंगदा करिगमो वफम अमता हौजिक फावबा फोंगदोक्त्रिबा असिन ताकपदि मणिपुरदा लैरिबा कांगलुप मसेलगी मरक्ता खेनबा मिदेंग येंगले ताकपनि हाइकी भारत की प्राइम मिनिस्टर नरेंद्र मोदी ने बेटी बचाओ बेटी पढ़ाओ हाइबगी खोलावगी लाउबा अदुगा बेटी बचाओ बेटी पढ़ाओ हाइरिबा खोलावसी मणिपुर की कुकी नुपी खतगिरा मैतै नुपी की याउदब्रा कुकी नुपी अनि की वायरल वीडियो दी पुंग कुनमरी की मनुंगदा फागदबने हाइबगी खोलाव लाउदना नमदना सु फाबिगिबा अदुगा अखोइगी माइनर ओइरिबा इसा अनि बु मिहाथिना हातोगा थंबिरमबबु ngasi बावदा लेंगाक्तगी करिगुंबी मतगी खोलाव लाउबिरक्तबा करिगुंबी मतगी वाहै हाइबिरक्तबा अखोइगी इसा नुपी हिजम लिंथोय ngambina मफी सेलगा सिरमबगिरा भारत की प्राइम मिनिस्टर लो खोलाव करिगुंबी मता हाइबिरक्त्रिबसे सिगुंबा सेंटर की ओइरो स्टेट की ओइरो सैदा पीरिबा मोइन पीरिबा अचान मिलाई नाइबा थोंगसे मणिपुरदा लेरिबा मैरा पाइबी ममा खुदिंगमना यानिंगदे
Ningom thong kitna panung mara paibin na 𝐁𝐄𝐾 jo terrorist singna minungsi yaudana hatok pikraba hizam linthoinga bijanu amasung fizam hemanjit ke achuma wayan fanghalu mihar pe terrorist singi sibe ke chirak piyu haidana ngasi ningom thongza da wakat mi fam khrei ngasi ekhoina phamjari badarna se atei rimtagi natte ekhogi isanupi linthoi amadi isanupa hems anibu narco terrorism gi khulai paiba kuki singna haukiba July gi tang 3 ta faraga mafam khangdana makhoibu otpai naiba yaba otpi nei birul matung da mi hat thina halaga social media da viral chalak pase sidagi ekhoina ekhoigi sarkar nena leiriba ipa ipu singsi asina khoibu ngakpi gadra haraga madugi onna tainabada makhoina chaluba laluba khongthang dugi macha maso ekhoina price tawre Nongpok Sanjemban apun balup na senduna Sanjemban Community Hall da mahairoi hatpa kuki terroristing ahak pachirak piyu haiduna wakat mi fam khrei saruk yakiba mara paibi amana mara lejadaba mahairoi ani hatkiba ki mayokta mahairoi sing amadi miyamna khongtang sangsin bada security force na nomai kapsinduna ka henba thong chathaba yaning de haina phongdoki Mihat thina hato pikraba fizam hemanjit amadi hizam linthoinga bi anige achumba langla lanjing puthu mihat asida chenari pe mioi sing ahak pachirak piyu haina lamdeng makha lekai awang lekai mayai lekai ge apunba mara pai bi lupna wakat mi fam khrei Megi tang ahunda kuki ga maitai ga community gi oiba lanfam ama thokre masi maitai na hobunate kuki jati na jamjara maitai gi proof sida lan darapani mara leje ba maitai myam ama kuki na atkre aduga mara leje maitai sing adugi yum kai ka mai thado pigre masi da natna khoi gi jamjara ba satra ani khoi isa ani angang ani ase mo khoi tamthi ba mong da phal ka hato pigre masi gi achumba wayen ngasi bawa sarkar na puthok pi laite masi iroi na khoi gi Assam Rifle military force sing sina akhoi gi maitai divide and rule ki chanabi yengi base akhoi gi thaboi sona ya Tuligama Century Club Pasoi Part 1 to apun mara pai bi lup langjing atoba maning lekai mara pai bi ima singna mahairoi hat pai yaning de go back 𝐁𝐄𝐾 narco terrorist mi hat pasing ahak pachirak piyu long live Manipur haiba kholau lauduna wakat mi fam khrei tagel mahairoi ani lekhidabagi Matangda mahiroi kayana peace rally chatpada security force singna tear gas cell mogbom pellet guns kya kapsinduna tamthina sogan mada chenaba security force sing matik chaba action lokhalo amadi mahiroi ani gi mihata chenaba sing ahak pachirak piyu haina tagel kongba lane 5 ki ima singna wakat mi fam khrei Joint Committee ga school Moirangkhom nasu mahiroi ani lekhidabada nungaitaba phongdok laduna mihat pasing ahak pachirak piyu amadi security force na mahiroi sing peace rally chatpada ka henba thong chatharakiba adubo yaning daba phongdok khrei maralaiba mioi sing faduna ahak pachirak piyu haiki Manipur da ing tapa amadi mahok sagum tangdu leitaba lamdam ama ohalu haina Bisnupur District Olympic Association Sports Club Organization singa ngasi Bisnupur gi forest gate ta mamangda wakat mifam ama pangthokre Mifam maduda wusugi national player TS Dolina haikibada Manipur gi sanaroi kayana India gi mahus sinduna mai pakpa amadi India gi mingjat kaya purakli hawjiksu wusuda Bisnupur District ki qualified gi Naurem Rosi binana silver medal lauduna India gi mai purakre masi Manipur na India da piba atoba khudol amani ngasi family ba wakat mifam asi dinthoi ngambi amadi hemanjit ani gi mihat pu yaning da ba phongdokpani sanabana Tangdu leitaba purakpa ngamgani aikoi tangdu leitaba lamdam ama oiba pami CM na athuga matamda tangdu leitaba puraknaba sinbiu adu natrabadi sanaroi singi medal sing handokpa amadi makhal amatagi national natroga international gi sanabda saruk yaraktaba khongjang power changsilakloi hainingai leite haiki Pangkoi Asian Games asida akhoi Chemira ga janu hauji mari subata ke amadi musu masana gi oina Bisnupur district ki manung chanalega qualified gi akhoi Naurem Rosibina na silver medal na wise Manipur na India da mamal nai lo khudol ma pi hai amadi asi akhoi na phamjari basidin protest asidi akhoi gi itan lingkhoi ngambi amadi hemaji gi mihak ku yaning dam khongbu sabani masida kuki singna itan amadi inawasibu tamthina hatpa matamda kadobagi damak CM na tumina lesin bulo karigumba CM gi bisai sula thokor magri tumina leis mana noi sum tumina legadra akhoi thamoi songla yajaningde sanabana santi pore amadi sanaba akhoi chu santi pame santi leina sananingi sanaba akhoi na mapalom na thok anda games kai kana to kan games ta challa kanda akhoi na India gi miche puraki asida ngasi thoi bi irang asina koi sanaba su phamde physically mentally ko patha su phamde
Chahi asigi me ahumdagi khulai paiba kuki singna lepa leitana maitei da atamna landaduna hat patupagi thawong kaya satharakpada jamjaraba mahairoi ani hizam linthoinganbi amadi fizam hemanjit pu tamthina otnaiduna hat kibagi mayokta naharup awang lekai welfare association gi maira paibi singna wakat mifam famkrei wakat mifam da saruk yakibi maira paibi amana haikibada me ahumdagi lepa leitana kuki narco terrorist singna maitei singda atamna otnaibagi mathakta yum kai kaya mai thaba tawduna lakpagi mathakta jamjaraba hizam linthoingambi amadi fizam hemanjit ani bu tamthina hatok pikiba masibu lenga asina adum yengduna laikidra hangki Manipura laidiba CSO mahairoi singi lup singna haurakpa ihau kudingda naharup maikei digi miyamna sawatkan haiki Lengthoi ngambi amadi isa hemajit anibo midum chilai ta tamthina harkiba se mama oibi khoina thoi sokna nungai jate baramasina athuba matamda miyar pa singna puthok piraraga miya mama na pharsi tau ta hatpiyo madu tada mama oibi khoi gi thomai ji kitang ingmari yange kari gi damukta miyar pa singji huji phau puthok ta laibi dibno Kuki terrorist singna mahairoi ani fizam hemanjit amasung hizam linthoingambi bu tamthina hat kibagi thawdok adubu yamna kanna yaningdaba fongdoktuna ngasi hairok partu maning lekai de laiba hesu club ki mera paibi singna club ki lampakta wakat mifam famkrei wakat mifam aduda aikoi achumba wayal pami mara laiba kuki militant sing faduna hak pacherak piu CVI case ki borol miyam da khangalu mahairoi sing da state force singna khut thaba yaningde haibna chingba thaba play card kya su paiki Mara paibi thokchom sumatina haikibada hadak mahairoi ani tamthina hatkibasi mama oibi singi thamoi kahele India amasung Manipur lenga na thuba matamda mara laiba sing faduna akan bachirak PWD tumina khak leithok loi haiki Lengthoi ngambi amadi isa hemajit anibo midum chilai ta tamthina harkiba se mama oibi khoina thoi sokna nungai jate baramasina athuba matamda miyar pa singna puthok piraraga miya mama na pharsi tau ta hatpiyo madu tada mama oibi khoi gi thomai ji kitang ingmari yange kari gi damukta miyar pa singji huji phau puthok ta laibi dibno Matam kuirabagi tungda CBI da sinakiba case haujek pawbal loisindana laidiba asida mahairoi angang anigi case CBI na achumba langla langjin puthokpa ngamloi haina Moirangkong Gram Panchayat ki Pradhan L Rameshwar na haikrei Moirangkong Union Club amadi Nehru Memorial Club anina sinduna jananeta hizam irabot amadi me ahum degi thokliba iranga sida laikhidraba athokba singi mafamda kewa bazar thongkhongda laisu katpegi thoram amada haikibani Rameshwar na hai handaki irang asi lenga na thoksa dabadegi thokpani amadi misibina nanglibani Amaromda Moirang Kampu nupi thodang lup amadi top awang lekai apun banupi singi lamjing lupki maikai degi mahairoi ani hat kibagi thawang adu yamna akan mamongda condemn toraduna atuga matamda mihat asigi justice puthoktuna maralaiba sing matik chaba cherak piu haiki Kuki jo terrorist singna minungsi leitana tamthina hatok pikraba mahairoi ani tera tongbam lekai degi hizam linthoingambi amadi tagyel kolom lekai degi fizam hemanjit ki thawai miren na lairam lenda ingna chikna laiduna ba ngasi tera lokam lekai community hall da private amadi government gi oza singna wangang daba khungchat ama chatuna candle thanbe ki thawram ama pangthokre Hizam linthoingambi amasung fizam hemanjit ani gi mihata chenaba sing atubada cherak piu central force amadi state force na mairoi sing da ka henba thong chathaba yaning de haina Thawbal district ki 𝐷𝐿 mayai laikai laibungda miyamna wakat mifam famkrei 𝐷𝐿 apunba maira paibi lupna sinduna pangthokiba wakat mifam aduda saruk yakibi maira paibi memana haikibada
कुकी अनेगी माफी थोंगदबा वीडियो अमदी प्राइम मिनिस्टर नरेंद्र मोदी ना खुदकता वा nganglakpa aduga pikliba mahairoi anibu kukina tamthina ot naipiraga hatkiba asidana wafam ama fawba phongdoktaba si kari maramgino housing maitegi sanaroi kyana india gi damakta mingchat purakliba state asigi damak narendra modi na wafam ama fawba phongdokana laidiba asi karigino hangki irang asi hek haurakpadagi ngasi tha manga henjin aglaba phawba asida aikoina hanna wakan mi phamba asigi kanaba ngasi phawbada kanaba puraktri haina khanje aikoi gi maira baibi ima ibs sinadi ahing yarektuna ahing nongyaida aigi icha isu nga ibani haiduna aikoina ahing nongyaida ahing da thoktuna lamjang sorokta yarektuna lakli adubo phamnaibi singnadi mamai kesile haraga relief camp da chatuna mateng bangbagi mahutta ima ibs na ahing da yarektuna lamjang sorokta yarekiba asumaina mayum da laibagi mahutta mayam sigi marakto kummaga field da tholaga aikoi awaba sida mateng bangbirulo relief camp da ngahak chatlaga achabo khara mateng bangluba paisa khara mateng bangluba nadi waroi kesu purakko ngamloi haina khanjai Haukiba July 3 thiba khangdana laikiba chahi nauribi mahairoi hizam linthoingambi amasung fizam hemaje ki thawaina ingna chikna leirunaba ngarang nimidang wangjing kaithel lamiyamna laikatuna amadi candle thanduna thonghi jakre Youth Voluntary Association 𝐌𝐕 Women Wing na sinduna lamdam adugi masing yamlaba miyamna saruk yakiba thoram aduda mairapaibi murangtem ranjana kobi amana hai mahairoi ani da thokliba thodok asi biden ki masa masuda thokpo oramlabdi angamba thongna puthokduna khoirel masa painaduna kannaba honaramgani jamdaraba mahairoi ani asigi matangda central government na karigi wangangde manipur lengang na karigi tumina lairibano haina hanglakli makhatana mahakna hai mama mapa oibasingna asa chaungna thamduna mahi tamhalibani chahi nauriba mahairoi ani bo minungsi leitana hatok yaningde izat manghan basuna taba kuki nupi ani mafi thongdaba video adugi damaktadi central government na paisa chaungna piduna wa yamna ngangki Indian Red Cross Society IRCS Manipur State Branch da Manipur gi tungan ba district sing da laidiba relief camp sing da leptana chatharapa tengbang polam yenthokpa ki saruk ama oina ngasisu Imphal East district da laiba relief camp ani da su tengbang polam sing yenthokre IRCS Manipur gi media coordinator Premjit Nauroibam na khangalakpa gi matung ina masigi thoram adu da Chingmairong Upper Primary School da laiba imung 13 amadi Haingang Kangjeibung Community Hall da laiba imung 98 da Hygienic Kit Kitchen Set Samtugi Kambal amasung kangkhal amamam yawba family pack amam yenthoki loinana thoram aduda IRCS Manipur State Branch ke chairman Narendra Ningomba vice chairman Dr L Manglem Singha secretary Ed Napachandra IRCS Imphal East Branch ke joint secretary RK Dipataranjan National Management Committee ke member Dr Sanjam Sunil amadi society asigi volunteer singsu saruk yakhi ngasi thoram aduda relief camp ta laidiba awaba tarba mioi singapuna hojik oidiba irang asida laikhidraba athogba singi mafamda minute ama tumina leptuna ikai khomnaba utki loinana chairman Narendra Ningombana camp ta laidiba mioi singda pukning thogatpa wafam kaya haikibaga loinana makoiga pukmen paumena duna athuga matamda lebaga sida ing tappa hanjilakpa oirasanu haina thongniki haina su premjana khangalakli Bestupur district ke Naranchana da hangliba relief camp da koirengai gi laimaroi lamjing Konlai Makhonggi mihut singna lup asigi kuntra homdoi suba mapo kumonga mari lainana chana thakna polam singal loinana seloina lupa lising taragi mating panglamle kwakaten moirang purel bamo laikai gi mioi singna su khungak liba singda chana thakna polam sing mating pangkhre mating pangbidam gi damak Naranchana gi village protection committee gi maike de gi su thagat pa phong dorakle ngarang bidang Bisnupur district ki oinam da mahiroi hatpai yaning de amadi Manipur da tangdu leita ba hanjil halu haidana
ꯃꯩꯔꯥꯒꯤ ꯈꯣꯡꯆꯠ ꯑꯃ ꯏꯔꯥꯕꯣꯠ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯔꯥꯡ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯔꯥꯡ ꯑꯁꯤꯅ ꯍꯧꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯈꯤꯗ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯕꯒꯤ ꯅꯃꯥꯗ ꯃꯍꯩꯔꯣꯏ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯇꯝꯊꯤꯅ ꯐꯨꯕꯤꯔꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯣꯟ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤ ꯉꯥꯛꯄꯤꯅꯕ ꯂꯩꯇꯕꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯉꯥꯛꯇꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯗ MLA ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥ ꯑꯣꯏꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯇꯧꯒꯗ꯭ꯔꯥ ꯑꯊꯨꯕꯗ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯎ ꯆꯩꯔꯥꯛꯄꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ Protection and Preservation Committee Manipur PPCM gi mideng makada lamyanba irabot ningsing thorom observation committee lintokna thama chuma tongan ba mafam singda lamyanba irabot ningsing thabum pangthokiba adu ngarang state level open leibak ningba isei changdamnaba patriotic song competition ge thorom pangthokna loisinkhre samga kundaret suba lamyanba irabot ki mapok numit ningsing thorom asida PPCM gi convener PS Nando Luang lintok ki convener KS Gopen Luang ko convener Singha K Thoiba 𝐌 LCM amadi JNMDA gi director Pungkramba Bilasna Thoramapu oiki isei changdamna baduda punna competitor yankhai humdoi lakpagi manungda hana screening tawduna mioi kunipan khangatuna pangthoki tagyal khongbal mayai lekai degi laukham malem nganba maiteina ahanba kakching chumnang lekai degi mayang langbam roba na ani suba kachikul mayai lekai degi maibam pritina ahum suba mana fangke Manipur ki Governor Anusya weekend amiyam da hayeng 2 October Ganti Zendiga Mari Lenina Miamda Yaife Pausel Pirakli Governor ki Yaifa Pausel gi Serol da National Cleanliness Day gi Thoram Chahi Khudingi Mahatma Gandhi gi Mapok Kumot Thoranga Mari Lenina October ani da pangthokna lakli haidi Mahatma Gandhi na piramba nungsi sanana amadi tangdu leitana leminabagi pautak adu hojik Manipur gi orakli ba phibam asida tangdu leitaba purakna ba hotna bada yamna maru oi Mahatma Gandhi na British ki mayokta balance amata yaudna lan hauki Governor na hai Mahatma Gandhi na chatlamba non balance mioi begi minungsi amadi akhangkan ba haiba wakalon adu ngakna chatuna ingtapa amadi nungaya phaba purakna ba hotna si haiduna nimit asida naik nak yetta leidiba mafam sing luna na thamduna state asi nana thamna ba hotna si haina pauzelakle lamyamba hizam irabot ki chamga kuntre suba mapokomon nimit ke thoram Karnataka Maite Association KMN senduna Bangalore da pangthokre haina association asina thadorpa chirol amana fongdorakli Miyamna Sentinel of the North East haina balamyan ba hizam irabot tunglamjat ki meeting san ba amadi Manipur amasung awang nongpo kidamakta kathokiba adugumba luching ba amani mahakna khunaida manaba achumba fangna ba amadi Manipur miyam gi yaifana ba hotna kiba pumnabak aduna ngasidi mirol da thongna pidi haina chirol asina hairi ngasi September gi tarikh 2023 Bangalore da leiba Karnataka Maite Association na sinja langjaduna laioi khraba lamyanba jananeta hizam irabot ki chama kuntaret suba mapokhuman pangthok chakre ngasi gi thorom asigi khudong chab laujaraga hojik Manipur gi oriba tangu leita daba thibam asida laioi khraba thawaina puntha pi khraba iricha singi mafamda ikai khundaba uchabaga iroina haikalekat sutam jakre Jananeta Memorial Trust Jimet Juribamna Chahi Khudingi Pangthokna lakliba thoromgi manung chanma ngarangsu chamga kuntret chuba Jananeta hizam irabot ki mapokumon thoram numit kamari leinana numirangi matamda miyamna irabot complex ta maira katuna thoram pangthoki ngarang All Assam Manipuri Student Union amsuna sinlangkuna chamga kuntret suba lamyan ba hizam irabot ki mapokumon thoram Floretol gi multipurpose hall da pangthokre
थौरम असिदा अमसु लखीपुर डिस्ट्रिक्ट कमिटी की प्रेसिडेंट मुतुम थोइबना अमदी लखीपुर जिला परिषद की ख्राबम अनिता देवी अमदी अतई अतोपा मेंबर सिंगसु सरुक याकी थौरम अदु हौदोकपो ओइना लमयानबा हिजम इराबोट की फोटो दा मैरा अमदी लैकतुन इकाय कुमनबा उतकी अमदी नुंगथिलदा क्लास 9 अमसुंग 10 की महाइरोय सिंगना जननेता हिजम इराबोटना पांगथोक लंबा थौदांग सिंगी मतंगदा वाफोंग पीबगी चांगदमनबा अमा पांगथोकी लोइनना चांगदमनबा अदुदा मकोक मथंग तरकलबा महाइरोय सिंगदा मना मतुमसु येंथोकी तेरा बाजार लैबा स्मार्ट सिक्योरिटी सर्विस नासु जननेता हिजम इराबोट की चामगा कुंतरे सुबा पालन थोरम पांगथोखरे स्मार्ट सिक्योरिटी सर्विस की सेक्रेटरी लाइमुजम प्रतापना लुटिंगदुना लमयानबा इराबोट की फोटो दा लैसु कतना इकाय कुमनबा उतकी थोरम अदुदा सरुक याकिबा एडवोकेट माइसनाम कोरौहनबा लुवांगना हाइकिबदा इराबोट की निंगसिंग नुमिना लाकपदा इरेजा सिंगना मपान थोंगदा महाकपु निंगबा खक नतना महाकना पामजरबा थबक थोरम सिंगबु अखोइना इनबा ngamduna महाकपु निंगसिंगबा नुमित की असेंगबा पाउजेल ओइरी हाइकी मणिपुर मणिपुर की तोंगान तोंगान मफम सिंगदा पांगथोकनखिबा लमयान बा हिजम इराबोट की चामगा कुंतरेट सुबा मपो कुमोन थौरम ngrang इराबोट डे ऑब्जर्वेशन कमिटी वांगजिंग टेंथा एसी ना सिंदुना वांगजिंग न्यू बाजार लैबा खोडिलोल सांगदोकलुप होल्दसु पांगथोखरे वांगजिंग न्यू बाजार लैबा लमयान बा इराबोट की कोलुदा मियामना हाइकत लैकत तंबगा लोइनना चमना पांगथोकिबा थौरम अदुदा 𝐌𝐾 कॉलेज वांगजिंग की रिटायर्ड एसोसिएट प्रोफेसर एल बोंडास 𝐂𝐲 हायर सेकेंडरी स्कूल थौबाल की रिटायर्ड सीनियर लेक्चरर एस साउबा वांगजिंग टेंथा केंद्र डेवलपमेंट कमिटी के एडवाइजर एल ब्राजेश्वर एस केशो अमसुंग मोहम्मद इयाइमना अथौबा मिथुंगलेन ओइना सरुक याकी थौरम की सरुक अमा ओइना कुकी मिलिटेंट सिंगना मैतै सिंगदा लांदारकपादा लैखिद्रबा अथौबा अथौबी सिंगी मफमदसु मिनिट अनि तुमिना लेप्तुना अवाबा फोंगदोकी थौरम अदुदा मरी लैनना इराबोट के ऑब्जर्वेशन कमिटी वांगजिंग टेंथा एसी के सेक्रेटरी एस जयादेवना फोंगदोरकपदा थौरम असि कुमजा लिसिंग अदिगा तरा दगे हौना कमिटी असिना लेप्तुना पांगथोकना लाक्ली लोइनना ngasi पांगथोकलिबा थौरम असिना लमदम असि इंग चिकपा तंगदु लैताबा लमदम अमा ओइरकनबा पांदमदा पांगथोकपा थौरम अमसुनि हाइकी 2010 लेप्तना अखोई इराबोटगी थौरम असी पांगथोकना लापनी ngasi चामगा कुंगा तरेलक सुबा थौरम असिसु वांगजिंग टेंथा केंद्रगी लैबा कोई इराबोट डे सेलिब्रेशन कमिटी ना सिंजरगा पांगथोकपनी इंगना चिंगना लमदम सिना शांति लैना पुरनबगी तमकता ngasi gi hanaba sunaba लैरिबा यकाय जिंगायबा कया पुनमक सिमसे अखोई पुनमक इंगना चिंगना लैबा ngamba ama oiduna इराबोट ना पामलंबा मणिपुर लमदम अपुनबा समाज अपुनबा खुनायमो ओइबा अदुगुंबा अमा ओइदुना अखोई पुनमक चेसनबा अमा ngasi gi नुमिलासदि ओइरसनु हाइदना अखोई सिंजलांजरिबा वांगकेंता केंद्रगी ऑब्जर्वेशन कमिटी की माइकैदगी म्याम पुनमकतु पाउजेल सिपिजरी हौखिबा सेप्टेम्बर 15 दगे हौरगा अक्टोबर 2 फाउबा लैबाक सिनबा थुंगना चथरकपा स्वच्छता ही सेवा कैंपेन के सरुक अमा ओइना ngasi थौबाल डिस्ट्रिक्ट सु 1 आवर सरमदान फॉर स्वच्छता गे थौरम डिस्ट्रिक्ट असिगे म्युनिसिपल काउंसिल अकोनबा अमसुंग ग्राम पंचायत अकोनबा मफम सिंगदा पाक्सना पांगथोखरे अयुक पुंग 10 दगे हौरगा 13 फाउबा पुंग अमरोम लमतु सिट सेंबगे थौरम दु थौबाल डिस्ट्रिक्ट डिप्यूटी कमिश्नर अहंतेम सुभाष लुचिंगदुना डीसी कॉम्प्लेक्स दा पांगथोकी डिस्ट्रिक्ट असिदा पांगथोकपा स्वच्छता ही सेवा कैंपेन की थौरम असिगा मरी लैनना थौबाल गे डिप्यूटी कमिश्नर अहंतेम सुभाष ना हाई ममांग थागी 15 दगे हौरगा चथरकलिबा थौरम असिगे सरुक अमा ओइना ngasi अक्टोबर अमदा डिस्ट्रिक्ट असिगे मफम खुदिंगमक्ता लमतु सिट सेंबगे थौरम असि पांगथोकपनि हाइना फोंगदोकी इंडिया पुंबगी वेना पांगथोकलिबा बस इस सेवागी मतुंगिना अखोई अयु पुंग 10 दगी 1 घंटा सिट सेंबगी थौरम असे अखोई थौबाल डिस्ट्रिक्ट की वेनासु थौबागी मफम कयादा मरुवेना अखोई ग्राम पंचायत सिंग अमसुंग म्युनिसिपालिटी की वार्ड सिंग पांगथोकली लोइना अखोई डिप्यूटी कमिश्नर की ऑफिस सिदासु NHIDCL की टीम गा लोइना अखोई सिट सेंबगी थौरम असे पांगथोकली मसी अखोइना तौरिबा पुनमक्सी अखोइना पोर्टल थागलगा इंडिया की मफम खुदिमक्ता अखोई उहनजगदौरिबनी हैबसि माइता अमरम द PHED थौबाल डिवीजन सिंधुना स्वच्छता ही सेवा कैंपेन असे डिपार्टमेंट असे की कैंपस ता डिपार्टमेंट असे की एग्जीक्यूटिव ऑफिसर ए बारुना लुचिंगदुना पांगथोखरे लोइना थौरम अदुगी मनुंग चना उ चरासु थाकी थौरम असे के सरुक अमा ओइना डिस्ट्रिक्ट असे की तोंगान तोंगान मफम अहुम द लेबा रिलीफ कैंप की अंगांग सिंगी ओइबा लायेकपगी चंगदमनबा अमसु पांगथोखी हाइरी लमयान हिजम इराबोट की चामगा कुंतरे सुबा मपो कुमोनगा मरी लैनना थौबाल डिस्ट्रिक्ट की तोंगान तोंगान मफम सिंगदा उजरा थाबा अमदी लमतु सिंबगी थौरम पांगथोखरे
उ थाबगी थौरम अदुदा लैसांगथेम हाई स्कूल की हेड मिस्ट्रेस टीएस कविता अमदी स्कूल अदुगी मैनेजमेंट कमिटी की मियोय सिंगसु सरुक याकी लैसामथेम चौखटलुपना सिंदुना ngarang khun asigi amata ngairiba government high school ama oiriba thodang laisamtheng high school gi campus ta uchara kaya thakre u thabagi thoram aduda saruk yakibi loop LCL gi secretary AK Memchan Hai u thaba amasung lamtu sengbagi thoram ama pangthokliba asi maruaina loop asina school asibu hena phaba school ama ohenbagi pandam da pangthokpani miyamna su school asibu hena phaba magulebe school ama oiraknaba hotnabada mateng pangbiu haiki September gi tang kunthra Saturday numit asida akhoi gi khungang laikai asigi sakhot lumna bidana khoi school asigi head mistress amadi educationist person sar iroi bijoi gi sri irom bijoi gi makhada ya ba logjaraga khoi gi school asida hai lei khara thaba gi thormama rabote ga mai lenyana pangthok jari masida sakhot lumna khoi gi sacrifice of the school asigi development damakta school asi phagatna ba tawbasida ai sa secretary amoina thagat pa Nakalamarumda Irabot Degi Thoronga Mari Lainana Khekman Youth Progressive Organization gi members sing nasu Khekman gi lambi paring singda lamtu sengbagi thabak chathaki hairi Jenims Regional Indigenous Forum for Peaceful Coexistence RIFPCU na lamjing laga Manipur Sahitya Parishad Assam gi President Ngangbam Joy Kumar na luchingba team amana Railway Committee Jenims na lupa lising kunmanga gi tengbang khusinakre haina committee asigi convener na thadorakpa chirol amana phongdorakli Jenims ki staff nurse Brojeshwari nasu lupa lising ani BJP Manipur Pradesh OBC Morcha gi RK Nongreng Khomba Maitai na lupa lising kuntra Wangoi Assembly Constituency ki ex MLA oinam lukhoina lupa lising manga amadi CMO Imphal East Dr Indira amasung Kurai Thangjam laikai da laiba Dr Hemantana hidak langthak ki mateng su bibirami Mateng taram liba miyoy khuding mapu committee na thagat pa phongdok pagal loina awaba tarba miyoy singna makha tana mateng pangba ngamna ba lamdam asigi midang na makha tana mateng pangbiu haina appeal torakle asana akoi genuine training committee akoi hai genuine training committee se akoi government na ti NGO ni masina usi akoi daily care da laiba daily care hum ma padi laba nanadi laiba ana laising yenjaba adagi akoi ki village volunteer force akoi small pada adagi adai ano lanjam se maka tani yemba gamna ki damuka kasi koi asam ki lende laga manipur sai ko isa asam na akoi sengi timbang ko wali sing bunga pila basi akoi yang mulai jai Senior Citizen Forum Kakching na senduna International Day of Older Person lisingani ka kulhum doi gi thoram ngasi Kakching Panjau Palamda leiba all age home da pangthokre thoram adu pangthokpagi matangda Senior Citizen Forum Kakching gi secretary 𝐶𝐲 Kulaharina nungi oiba warol phongdokladuna all age home adu da leiba ahal singda achamba khudol sing piki thoram adu gi saruk ama oina Kakching ningthau laikai degi state awardee 𝐶𝐲 iboyaimana khomjilaga iba khutma ba Kakching ba ahal sing haina mingthon ba lairik amasu phongki Swachh Bharat Mission gi manung chana chatliba chahi asigi September gitang 15 digi October ani fawba pangthokadaba Swachhata hi seba garbage free India gi thoronga mari leinana Jiribam da laiba Marputaret bin CRPF Jiribam na sinduna Babupura da laiba Jiribam railway station da amot akai sengdokpa ki thoram pangthokre ngasi ge thoram adu ka mari leinana Jiribam gi DC Krishna Kumar na hai ngasi India amadi Manipur gi tungan ba mafam da garbage free India oinabigi pandam da mafam da amot akai sengbagi thoram pangthokna bagom Jiribam da su district asida laidiba Marputret BN CRPF JMC PSED SAC da luna nana thamnabigi thoram kaya pangthokli loinana Jiribam railway station da 87 bin CRPF na sinduna amot akai sengdokpa ki thoram amasu pangthoki haina mana phongdoki at the railway station Jiribam along with our CO CRPF Sri Tapal Kumar and our EPSP Jiribam, our EU Mr. Sujit and all the stakeholders. So today it is being organized in all over the district under all the departments. They are participating with the full enthusiasm and their staff and all the stakeholders, in fact all the CSOs, SSGs and other stakeholders, they are also being involved, and it is very delightful for us also. Many people we have seen since beginning, since it was started from the date 17.
Ngasigi thoram adu da saruk yaramba CRPF ki CEO Tapan Kumar na hai India pumbagi oina swachhata hi seva gi thoram pangthok liba asiga mari leinana 87 BN CRPF 𝐍𝐄𝐈𝐍 nasu 𝐍𝐿 railway station da ayuki pung 10 dagi 13 fauba pungamagi oiba amot akai sengbagi thoram pangthokre lunan ba haibesi miyoibagi punsida sungsoi soidana tawdaba yadraba thodang amani masida miyam nasu isa gi yum amadi yum gi akoiba buluna na thamduna leiba asi lunan ba leiba ama ohenminasi haina mahakna fongdoki 1 तारीख को 1 घंटे का श्रमदान 10 बजे से 11 बजे तक पूरे देश में किया जा रहा है। इसी के तहत हमने इस गिरिबाम रेलवे स्टेशन को चुना। हम इसकी साफ सफाई आज इस 1 घंटे के दौरान करेंगे। इसलिए हमने डीसी महोदय से भी अनुरोध किया था, वो भी जितने लोग इसमें पार्टिसिपेट हो सकते हैं, शामिल हो सकते हैं, वो लोग शामिल हो, अपने तरफ से पूरा सहयोग दिया। और आज स्वयं यहाँ पर मौजूद है, इनको यहाँ पर उपस्थित पाकर हमारे जवान भी और प्रोत्साहित हैं और उत्साहित हैं और वो और अच्छे तरीके से इस स्वच्छता अभियान को कर रहे हैं। Hayeng October gi Chechet ani asi Father of the Nation haina khangnaba Mahatma Gandhi gi mapo kumo numit oibaga loinana numit asida pangthoka doriba Swachh Bharat Abhiyan gi thorom gi saruk ama oina Imphal East District ki manung chanba pangai dalaiba Sainik School gi mahairo singna school asigi compound manung amasung akoibada luna na thamnaba sit sengba gi thorom pangthokre ngasi lona tingkraba Socialist Revolutionary Party SOREPA Kangleipap ki ani suba mapok numit thoram pangthokre hairi lupasige Secretary Publicity and Organization MC Yaifabina media da fanghalakpa chirolamana hai thoram asi lupasige Central Headquarter Tactical Headquarter Unit sing Civil Unit sing na chingbada pangthoki chirolasina hai Center Headquarter amadi Tactical Headquarter da pangthokiba thoram da yawolop asigi Chairman amadi General Secretary na athoiba mithunglen amadi thoburel oiki Tactical Headquarter da na yawolop asigi Military Affairs Secretary Colonel Chingyang amadi yawolop asigi Lanmi Sanglup People's Revolutionary Army PRA gi Chief of Army Staff COAS Lieutenant Colonel Angau Kumanna matang sitna mithunglen amadi thoram mapu oiki thoram gi mafam pumbada Chairman na piba chirol pang ngapigani thoram gi mafam pumbada Chairman na piba paujel pathoki loinana Central Headquarter da pangthokpa thoramdana lup asigi Chairman Toijam Ibo Chobana hauzik oiriba yawol gi fibam amadi yawol ihau asigi matangda wangang ki haina chirolasina hai yawol asigi General Secretary ke korona makhatana warol da hauzik Kangleipak Manipurna chatharakliba furup anigi lan asi narco terrorist drug cartel amadi Indiana sagatuna thokhalakpani haina fongdoki hairi lamdam asigi manung napigani Maru changba apaba tungi yumbidel oirakadaba naha kayabu drug pizaduna sirum narumba fahanba oiramba miol kayabu sengbat leiba matungda nongmai bom na amuk landarakpani yelhau furup pumut muthatnaba honarakpa landa amani haibasi punna khangwinaduna horakliba mirol asi lonchat sajat fazaba masamawu faba maraiba nungsiba furukim mating leiba mioi semgat na bagi damak leibak miyam nupa nupi punna hotna minana ba mathau ta yamna tare haiki haina chirolasina makha tari Swachhata hi seva gi saruk ama oina ward number 14 da leiba Ningthokong Municipal Council li member amadi executive officer oiriba Soni amasung chairperson and ibungo yauna Ningthokong Municipal Council gi akoibada leiba mafam singda sit sengbagi thabak chathakre ngasigi sit sengbagi thoram adu mafam adu gi khunja sing yauna ayuk pung 10 dagi hauduna tongan tongan ma mafam singda leiba pukri amadi community hall gi akoibda leiba amot akai amadi asong banapi sing sengdokhi Loisilakpuda maru oiba pau amuk hana pizari Linthoi ngambi amasung hamazit hapada chenabani haiba minor ani yauna kuki taruk NIA hanglep AC dagi pharaga Guwahati da pukri haina Chief Minister na lauthokre Ahaloreba singi numit Social Welfare Department na sinduna pangthokre relief camp sing amadi all as home sing da lairiba ahal sing da kudol piduna ikai kumna utkre Lai hektuna laida amuk hana katlaroi haina kuki terrorist singna mihathina hatpi kraba hizam dinthoi ngambi luang bigi chanugi apukpa hizam kulajitna haikre
amadi mahairoi ani hat kibagi mayokta paksana wakat mi fam kre kholau kaya laukre Hauziki oina notice window na sanok jaba namidangi manipuri pau matang asal ojere mideng tabiri besingbu amuka sohana kurumjari